Tabiriba madimideng tabiriba singbo hanba maktada akong sanba thokjomna ikai khumnajabaga loinana taramna okjari. Ngasisu amuk hana channel asina pumna makidamak thaurang tawduna pujarakliba film asigi maming Bhag Milkha Bhag. Film asi 2013 ge 11 July da release tawkiba drama sport haiba category asigi manung chanba masak nairaba India gi athlete amadi Olympian Milkha Singh mahaki punsi warida yumfam oiba film amani. Film asina fangkiba rating sing IMDb da 10 gi manungda 8.2 Rotten Tomatoes tana 72% aduga Google user singna 94% gi like tawba adugumlaba film amani. Film asigi story writer na Prasun Joshi aduga director na Rakesh Om Prakash Mehra. Film asi nambada changkiba senfam na 410 million aduga film asina tankiba box office collection gi apunba senfam na 2.1 billion. Film asida maru oina saktam langliba sing kharadang pallabada Milkha Singh gi saktam da Farhan Akhtar. Milkha Singh na angang oiringai gi saktam langliba na Javdev Singh. Milkha Singh gi nungsinajabi nupi Biro gi saktam dana Sonam Kapoor. Pumnamakpu amuka na ikai khumnajarga hujik film asigi wari paringda pumnamaki pukning singsinjari. Film asigi haurakba ahanba sinmaktada uliba si 1960 chahi asimaktada pangthokba Rome Olympics ni. Haribo Olympics asida 400 meter race ki lamjal gidamak maming lairaba lebak kayadagi phawraba athlete kayana akanba lamba thengnanaba gidamak laknari. Aikhoi gi leibak India bu represent tawduna India gidamak saruk yagadoriba asina kayarak hana world record thugaikraba Milkha Singh hariba athlete asini. Rome Olympics asigi oinasu India gi miyamna gold medal gi asouba thajaba ama thamliba athlete ni Milkha Singh. Mafam asida Olympics asigi race asibu mideng tananabagi namak tongan balebak singdagi lakpa masing lakngamdraba ikoi koina famliba miyam asi Milkha Singh na koina yengli. Masigi matungda hujik athlete sing asi field da tholaktuna warm up tawnari. Hairakpagi matung ina senanabagi position da magi mark tawduna thamliba mafam sing aduda leinai. Masigi matungda nongmai adu mathakta kapkattuna chenanaba khanghalakpadagi athlete sing asi magi leijaba pangal sakti puthoknaduna kanna chenari. India gi amata ngairaba athlete Milkha Singh na pumnamaktagi mangjil thana yamna kanna cheli. Asumna chelakpana 400 meter race asigi panthungpham yaugadaba sumnatagi meter chani gi arapa khaktamak ngaisilakle. Oiriba fibam asida Milkha Singh da India gi miyamna thamliba thajaba adu hanadagi hengalakhe. India gi miyam khaktanatana yamla balebak singdagi tilliba miyam adunasu Milkha Singh na soidanamaki gold medal laurani haibasi pumnamaki thajab oikre. Milkha gi coach Ranbir Singh na phil asigi masi amadagi mahaki sanaroi asina mai paaningbagi khangamdraba wakhal aduna bangal thokna auba khonjelda kanna lauraki. Chelo Milkha chelo wahi asida Milkha na mahaki thamoida yuduna leikraba haukraba punsigi wari matekama chena mikup asida Fajin pun sinbang amdana ningsing laki. Mahak na ningsing laki basi atay karisunate. Mahak na angang oiringai matamda India amadi Pakistan khaidok na rakpada dharmagi oiba kangluk maselge nungay na dapat hugdok amakakta apok pamapa adu mga kaktuna hatpiki. Apok pamapa na taibang pal thadok lamday mikupta masabudi kaningba thawai mangan ningtabana. Angang oiriba Milkha da chelo Milkha chelo asum laukiba hugdok asi chena lingsing laktuna Milkha na wakhal amada tawduna tunghanna yengduna leithokloi. Masigi tanja simaktada tungda cheliba athlete sing aduna Milkha gi mang thana chenkhatki. Rome Olympics asigi 400 meter race asida Milkha Singh mari subada oina lehoki. Milkha da thajaba thamlamba India gi masing yamlaba miyam gi thamoi thugaiki. Mahakna wakhal amada tawduna tunghanna yengthoklubadagi Rome Olympics asida maithi hobuni haiba wafam asida miyamna mahakbo warawnaki. Tongan ba pau sisingda pau asi sinba thungki. Khoi saunaraba miyamna pena dabadagi Milkha Singh gi ayekba saktam phawba mai thakibani. Asumna sinna si loikraba matung mathangi sinda Milkha Singh gi yumgi telephone ring adu thinglaklami. Telephone adu Milkha na paikhatuna yengbada call tawrakliba adu mahaki coach Ranbir Singh oirambadagi wa amata ngangdana Milkha na phone adu thangthadun thamki. Aduga Prime Minister gi office ta coach Ranbir Singh yauna wari sanari. Prime Minister ki Secretary Mr. Watwana coach Ranbir da hai ai khangi mahakna Pakistan da sanaba chaning tribasi mahakna Rome Olympics ta maithi hobadagi oigani adubu nangsu amukta khalo masigi tournament asi aikhoi gi India gi Prime Minister amadi Pakistan gi President
General Ayub Khan makhoi anina thawai hakchang yauna hona jaribani oiriba fibam asida karino aikhoina makhoida haigedoriba sibo asumna hainaringaida Prime Minister changai aduga haire karino ngangnariba adubo Mr. Watwana khome sir lakadoriba India amadi Pakistan anige friendship games asige matangdani sir Prime Minister na chume handaki leibak anigi game asi chumnagi sanaba adu khaknete India amadi Pakistan leibak ani asige afaba mari ama thamnanabagi damangni Mr. Watwana khumlai sir madugi thorang pumba lauthokpa loikre adubo aikhoigi star player Milkha Singh na Pakistan da sanaba chatpa pamde sir Prime Minister na nakhoina makbo yana na basil aikhoi kana honajari sir adubo Rome Olympics aduda maithi hobadage mahak ningana kibani sir amuk mai pakpa amuk mai thiba nangba masi hongna sane masida ningana nabagi maram amata leite asumna Prime Minister amadi Mr. Watwa makhoi ani na ngangnaringe asida Milkha gi coach Ranbir Singh na hairei Prime Minister sir aigi ming Ranbir Singh kaujai ai Milkha Singh gi coach ni mahakna Pakistan da sanaba chatlu yadribasi mahakna Rome Olympics ta maithi kiba aduga kari sumari leinade sir mahakna Pakistan da chatlu yadribasi mahaki imungi personal oiba maram khara leibadagi ni sir wafam sitaraba matung Prime Minister na Mr. Watwa da hairei Watwa nahak Ranbir ga loinana Milkha Singh gi manakta chalo nengthina wari saruso Prime Minister na asumna hairakpadagi mathangi nonganbagi ayukta Chandigarh da Milkha Singh gi manakta chatnanabagi damak Mr. Watwana hana Delhi platform number 1 haiba railway station asida Amrapali Express haiba train asi tongduna leirame coach Ranbir Singh laklaga good morning sir good morning lo famo aduga Ranbir na makha tarai sir maksi Hawaldar Gurudev Singh aina sarda hana haijakiba misaktuni khut sokne duna sakhang maikhang nei aduga famtharaga makha tana amuk coach Ranbir na hairi sir Milkha Singh na mahaki wa soidana tagane aduna Milkha gi manakta chatpasida mabusu yauna na ba aina kanna haibadagi mahak su lakpani sir Watwana khumlai Mr. Gurudev Singh ngasigi khongchat asigidamak lakpiba thakchari Milkha na Pakistan da sanaba chatpa yahangani haibasi aina adomda thajaba thame yengumase ai Pakistan da sanaba chatloi haina pau se sida Milkha na haribase Pakistan chatloi hariba sigi mahaki maram sibu karino masigi warisi yam sankre sir asumna Gurudeva na hairakpada Watwana aikhoina chaliba Delhi dagi Chandigarh fawgi khongchat sidi sangdabrane asumna haina duna nokminne aduga Gurudeva na Milkha gi maramda wari liba hori Milkha ga aiga ahan bo ina unakibasi ngasidagi chahi tarukki mamang 1954 gi matamda Army Regiment Center Secunderabad mafam aduda ihan hana thengna kibani asumna haiduna flashback ta laktuna matamdugi wari du utpa hori ulakliba sinasida training instructor Bira Pandyan gi makhada Milkha Singh army training tawri asumna tongan ba makhal makha kayagi army training asi tha khara satharaklaba matung nongma folinda training instructor Bira Pandyan hairame hayengsi nakhoigi lamsang lamjel amalai madugi lamjel adugi maramda aikhoigi training center asigi coach Hawaldar Gurudev Singh na nakhoida haigani aduga coach Gurudev na hairi aigi ming Hawaldar Gurudev Singh Indian Army haibasi matam pumnamakta mafam khudingda aikhoigi ireibak asigi seba taunanabagidamak ireibak pungak senanabagidamak thorang tawduna leibane aduga masigi mataida Indian Army na ireibak asigidamak afava sportsman ama oinasu saruk yabang ngamgadabane aduna hayeng sinakhoi aikhoigi leibak silana mile 3 kilometers lamjel ama chengadabane hairiba lamjel asida khwaidagi yangna chenba ngamba miyoi tara khangatkani khangat aba miyoi tara adu lamjen chenbagi maramda aina akhan ana training pigane lakadoriba brigade camp singda aikhoigi unit asigi represent tawduna mai pakpa ngamnanabagidamak nakhoi hana mamangda kana chenba yaure hana mamangda lamjen chelubu yaurgadi nakhut thangalo asumna Hawaldar Gurudev na hairakpada miyoi ani makhut thangale aduga amuk Gurudev na makha tare hana mamangda karamba matamda cheloi sir hui angawwa amana tanarakpadagi ai yum yongnanaba chelakpani sir mayamdu nolakpada tumilayu haina hai aduga atoppa khut thangaliba amaduda amuk hangi aduga nangdi karamba matamda chelubano sir aisu magi wari siga chapmani sir wakhal tadabasa aina na khoida hariba sidi huina tanarakpagi chenbadu nate atoppa singa amaga contest tawna badune na khoina bhap tadaba hangningba question leiribra no sir makha tana amuk training instructor Bira Pandyan haire aduga amana khwaidagi amjal yangna chenba ahanba miyoi tara adu numit khudingi miyoi amada sangong glass amaga yerum aniga special oina diet pigane
asumna hairakpa sida milkhadi harauraduna lamjel asi thawai yauna mai paknanaba cheningo fauki maramdi milkhadi pikningaidagi hauna sangom thakpa yamna pamjana horaki aduga mathangi nonganbada Havildar Gurudevana training center asidagi makhoi sing adu lamjel lam thaki hairiba mile taret changba lamsang lamjel asida khwaidagi yangna chenba ngamba miyoi tara khanbada milkha su yaurami training instructor Bira Pandian haikiba matung ina khangat aba miyoi tara adu numit khudingi special diet oina sangom glass amaga yerum aniga fanglami milkha su piklingaidagi hauna mahakna yamna pamjarpa sangom adu numit khudingi thakpa fanglani khanbada yamna haraujarami nongma mahaki sangom saruk adu miyoi tara khanba adugi manung chanba ngamhaudraba training yauminaba mamanaba amada thao haina pi maduda mamanaba aduna nang adum thao nangna thaklasu aina thaklasu chap mane asumna hairakpada milkhana angang oringaida sangom thakibadu thakna ningsinglei mahaki sangom saruk adu thakba loikraba matungda masigi saruk adu milkhagi glass aduda haibirami milkhana macheda karigino hangbada masena nangdi sangom yamna pamjari dudi aduna nangna thaklasu aina thaklasu chap manai hairaki aduga milkhagi mapana milkhabu kauksinduna nahak chawraga kari oigani hangbada milkhana lanmi amu oigani haibada mapana milkhada harauna selut tawrami milkha su mapada selut tawi milkhana piklingaidagi hauna lamjel chenba yamna pamjaraki mamanaba sanaminabada chen chongbadasu mamanaba ataina chenba waduna lebahurabasu mahakti awaba khangdana thawa yauna chelaki asumna mahakna angang oiringaigi tangkak asi ningsingba loiraduna Coach Havildar Gurudevana mahakpo makhoigi army unit asigi mahut sinduna brigade camps ta saruk yananabagidamak takpi tambiri masigi race asi yamna maru oiba amane khwaidagi hana chenba ngamba ahumduni brigade camps asida khangadawribase adugi matungdagidi national gi thakta adudagidi mathang mayam ama chatpa yakre asumna mahaki Coach Havildar Gurudevana takpi tambiraba matung Fil amagi masi amada leiringaida angauba masugi uniform setpa blazer litpa nupa ama laknaga fil aduda practice tawramba miyoi kharga wari sanaba adu milkhana munna yengli milkhana yengibasi wari sanariba aduda nate India gi chakraga loinana India haina print tawba litliba blazer adudani wari sanariba aduda milkhana sangsinduna adongi kotu kadaidagi fangbano haina hangi karigino haina hanglakpada milkhana amuk makatai aina sum ubada coat lit pasi miyamna ikai khumnai aisu coat lit pa yamna pami blazer lit liba nupa adun hairi o nangsu coat lit pa pame ba fare adudi ahan bada nangsi kanano haibado amuk tairo aigi ming milkha singh kawi EME center Secunderabad ta leibani athlete ne asumna milkhana haibada nupa aduna magi manakta milkha ba koksili aduga hai sumdobune masigi blazer si India gi team gi blazer ne mi khudingmak hekta loina fangba nate aigumba champion khaktana fangbani mase gyan tare ko yare adudi salo milkha blazer litpa yamna pamjabana blazer adugi wakhalda tawraduna mafam adudagi tapna thoglaki aduga mahakna lamjel chenbagi practice tawruraba matung ising thakpa changlaki ising leiriba adugi hek mayuk nabaka aduda ngasai nupa amana litpa mahakna yamna pamjaba amuktang litpa fanglabadi haina khanjariba blazer adu ka adugi manungda hanger amada yanduna leibado milkhana ising thakna urami madudagi mi kanamata leitaba ka aduda mahakna changsinduna mingsel amagi mamangda blazer adu lisinduna yengi mahaki saktam adu yengjaraga masa matomta angakpa phaujarami milkha harauna masa matomta wangangladuna champion milkha singh haijaduna wakal amada tauduna masa matomta selut tawjari masigi tanja asimaktada blazer adugi mapu oiriba ka aduda leiba miyosing adu changlaktuna milkhabo ka aduda huranba changlai haiduna mafi marol fago lokthokuna milkhabo miyosing aduna phobirami milkhana de ai huranba nate chumna letlaga yengjabani haiduna kanna haijarami adubo mahaki wa adu tabiramte asumna leiringai tanja sida milkhagi Coach Havildar Gurudeva changlaktuna khamdoi aduga migi kada karigi changluribano karigi migi kot adu liluribano haina milkhada khupakna thai Gurudevana khupakna thariba si mahakpu nungsidabagi nate ikai nungsi yanabadagi phukibani aduga amuk Havildar Gurudevana milkhada makha tana hai India gi team gi blazer asi litpa pamra masi tarai na phangba nate masi gi blazer asi bu phangge haribadi thawai hakchang yauna awaba kaya khangduna kanna honaba ma changi milkha
nang tasengna India gi team gi blazer asi pambra nang tasengna India gi team gi blazer asi litpa pambra nang na India gi team gi blazer asi bo tasengna litpa pamlagadi mahak pu nam thabang ngamna na ba mangonda gi hena na ba khona gadabani nang mahak pu nam thabang ngamloidra ayo nang mahak pu nam thabang ngamloidra asumna hangbada milkhana ngamgani haina khumi lairiba mayamduna ngamsung ngamloidabada haiba matagum karemnabagi minok noksili mahaki kos havildar gurudevana makha tana amuk milkha dhaire mahakna kamdongna cheli haibado nahak khanglabra nongoi marugumna yangna chenbani madugi thona lingjeldo nangonda leiba ngamgadra milkha singna singnaba amaga loinana ngamgani guruji asumna haire aduga national player ne champion ni haina mukchariba blazer adugi mapu oiriba aduna haire hayeng nanga amuk chang yengna si haina hairamlaga thoke aduga havildar gurudevana nungsina tapna milkhada makha tana hai nahakna sher sing ranas mahakuma miyoi lising lising maithiba piba ngamgani asumna sinna si loiraduna mathangi nonganbada field da thoktuna milkhaga chang yengnagadori chenanaba mafam mak taunaduna magi khongpham semduna leine hairiba lamjel asilam tharaduna magi pangal puthoknaduna kanna chenari milkhadi mayamdugi tungda aroibada chele ngaihaki matungda tapna mayamdu hengadna chelakpada ngasai makai wa amata ngangdana thawai wana yenglamba milkhagi kos havildar gurudevana thawai yauna harauna chenkalo haina laurai India gi team oina leiriba champion nupa aduga yamna nakna chenminari hengat kadaba khajikta ngairaba panthung fam oiriba thawri tingliba mafam adu yaugadaba sumnatagi khongkap kharatamak ngairaba chiraba matamda khanghaudana milkhagi yet thangba khongda machin tumba posak amana thinbadagi milkha laimaida haithaduna tai maki kos adu chensinduna maki khong aduda theliba posak adu lauthokpi mikupsida makoigi army gi senior officer ama changnaklaga milkha dhairi nahak yamna fajana chele karigumba nangi khong aduda machin tumba posak aduna thilamdaba targadi nangna lamjel asigi makok soidana oiramgadabane milkha momo nokche aduga officer aduna milkha gi kos aduda amuk hai gurudev sir aina mahakpusu select towi nangna mahakpu ningthina train to fagane sir asumna hairamlaga officer adu chatki kos aduna milkha nahak kanno honagadabane aduga sinna si loiraduna Delhi dagi Chandigarh fawa chatpagi khongsat amada train tongbagi sin aduda amuk ulai milkhagi kos havildar gurudevana hairi milkha si mahusana pithorakpa athlete amani mahakumba ama malem sida leirambasi atangba diamond ama fangbadagi hena mamaliyami prime minister gi secretary Mr. Watwan hairi milkhagi haukiba punsigi wari sing tabada aduki matik interest oi adubo milkhana karigidamakta Pakistan da chatpa pamdribano haibasidi hauzik fawa khangba ngamdri Gurudevna secretary sahab matamdu 1947 gi matamda mayoi million kayana India gi ning tambagi nungaiba phongdoknaba matamni adubo India amadi Pakistan tongan khaidokna khibada atoppa miyoi kaya amadi tengthanaba matamni miyoi million kaya lanjelakhi mayamdugi manungda milkha so amani mahaki khungang adu Pakistan border gi site lehokhi matamdu mahak chahi 10 dagi 12 fawa surakpa chahi matangni mahak Delhi gi refugee camp ta lakhi mahak matomtane mafam sida mahak chaba thakpa mapung fana phangdana lelakhi refugee singa sigidamak chana na bapiriba si nongmana phangba su yawi aduga milkha nongmana phangouda basu yawi asumna numit kayani haukraba matung mafam asida mahaki pokminaba machega thengnaki mawfanu pa milkhaga unaba mikupta mache adu harauba nungaibagi pina thumatki mapa mama animak nauna kaina khraba milkhasu maki masega unajabada mabukning khara makhai chauthokse milkhana angang oringegi sinasi loiraduna army regiment center Secunderabad mangna practice tawbagi sinda amuk ulai milkhagi thongna asi mafam asigi army officer singnasu khangba haurakne aduga mahak masanasu lamjel chenba pamjabagi mathakta ngasai mahakpu karemnaba khiba phobi khiba India gi team da yauriba athlete champion adubusu namthaduna mahakumna India gi blazer adu amuktang phangba ngamna ba honage khanba achetpa wakhalda milkha pung kun marina saba nongmagi matam asida ayamba pung singdi tumdaba makai maming leiraba athlete amagi manglanda numidang athengba fawa akanba practice tawrami mahakna asumna numidang practice tawringai gari tongduna lakpa army officer amana gari khamduna milkhada hairami naiko cheli budulepu
Milkha officer adugi manakta changsile officer aduna hairi namin kari kawe recruit Milkha Singh kawe sir asuk thengleba matam sida nahakna tawribe sikarino sir India team gi selection fangnanabagi damak practice tawuni sir namidang sidi pothanaba tumnaba matamne ayuk nungthil gi matamda oina practice taw ayuk nungthil gi matamda di training tawbunina lamjel chenbagi practice tawbagi matam phangde sir Milkha gi thawai yaujaba matawsida officer asina munna yengduna ngayak khalaga hairi nangi practice ki damak matam pinanaba ai honage chalo tumuro asumna haiduna Milkha tumba changhanki aduga nonganbagi army training da training instructor Bira Pandyana Milkha gi manakta changsinduna hai recruit Milkha Singh sir nak numidang da kari tawi numidang da tumi sir oh nang numidang da lamjel chenbra natraga tumbra lamjel chel rubu matung da tumi sir ayuk nungthil da lamjel chen big matam phangde haina nahakna complain tawbra matam phangde sir tawi sir matam phangbra phangdabra matam phangde sir hojik tagi hauna nang ayuk nungthil da oina lamjel chen gadabne nangon da yauriba hona bakan bage top top thongna adugi dabak nangon da khudong chaba si pibane sukna gi nang chen ba khaktane gyan tarabra tajare sir kari no nang gyan tari se ayuk nungthil gi matam da lamjel chen ba sir adugo numidang da na kidoba numidang da na tungmani sir chalo cheluro funny sir asumna hairaduna army training asi khara komthokladuna Milkha lamjel chen badana khara hena hona halami Havaldar Gurudevana su mahakbu thawai yauna akanba mawongda takpi tambiri namidangi matamda phamungda hipladuna Milkha na mahaki nungsinajabi birogi photo adu yengduna makoi ani nakna loinaramba haukiba punsi matekto amuk ningsingladuna matamdugi warido amuk utpa hori sinna sida Milkha na angang singaduna khubak khuduna harauba aduda Milkha su angang singadugi mamangda cycle adu makut thadokduna maning hanhanduna thorakpada ningthi jarbi nupi ama ising puduna lakpa aduga thengjennaduna ising adu haidoi Milkha gi cycle adu su laimai da tui Milkha di nupi adugi wakhalda cycle turi haiba fau kawba makai mamit kuptana nupi aduda yengduna lei numidang halaklaga su Milkha tumdaba makai nupi dugi wakhalda ungduna lei nong hek nganbaga mahakna ngaujari bi nupi aduna ising sokpa lakpa matam aduda Milkha lai aduga ising du pubige haiduna mahakna pui nupi dugi thongal hek yobaga ising du Milkha dagi logduna changki numit khudingi nupi asina ising sokpa lakpa matamda Milkha ngaiduna leirami nupi asina hand pump da queue leptuna ising sokpa lapna satpadu wadana ba haiduna angang kharaga loinana Milkha na hanana ising soktuna thamlaga lambi da ngaiduna nupi asigi ising sokpagi purakliba farta aduda haibirami aduga ising du pubiduna yungi thongal yona thinbi aduga Milkha na nupi duda mingkari kaubage haina hangbada biro kawi haina hairamlaga changki Milkha su aigi mingna Milkha kawi haiduna lauksili nongmi yengduna changkibadu Milkha su yengduna lehui mathangi numita su ising soktuna angang singa loinana biro bu ngaiduna lei phana koina ngairaba fawgada ising sokpa lakmandabadagi biro gi yumgi thongal da oina Milkha lai biro du yumgi building mathak adoda leiba urami biro na su Milkha bu ui aduga biro na Milkha gi matau yenge khanduna phamtharaga lumduna leiki masidagi Milkha na che maset amada karigumba khara iduna angang singna sanaramba ball adu lawduna ahoba ama khutuna ayiba che adu namsilaga ball adu biro gi manakta building mathak adu langkale biro na ball adu khunduna che adu lokthokduna yengbada ai nangbu nungsi nangdi aibu nungsi dabra asumna iramba aduda biro na momonokse biro na su angang nupi masa ama tharaktuna ball adu Milkha da amuk pidai Milkha na lokthokduna yengbada ai su nangbu nungsi asumna iramba aduda Milkha harauna angang sing aduga loinana jagoi sai asumna numit kaya bol aduda che thesinduna langnaduna makoi ani pau faunarami masigi matungda Milkha amadi biro mafam amada unaduna wari sari biro na hai bol du yamna kana langlakano aikoi ipagi manada panbada manado loina ngangkale Milkha na mak thabak chattabra haina hangi ngasi sutini haina biro na khombada Milkha na karigi sutino haina hangi Gandhi ji gi mapok numini kari maramgi Gandhi ji gi mapok numita kari gi suti tharino Gandhi ji na British ki makhutagi aikoi se ningtamba phanganki aduna masigi damakta mahaki mapok numita aikoi gi leibak India pumbada suti tharibani asumna biro na hairakpasi tabada Milkha di angakpa oiraduna hiblambadu haugatladuna yamna khangning na hanglaki kari haiba India pumba loina
India pumbada loina namit asida suti tai Gandhi ji gi khakta nate leibak sege maru oiba mi kaya gi mingda national holiday kaya amasu leiri Milkha na hai yengo biro nongmadi soidana Milkha gi mingda India pumbada soidana suti thagane wafam sida birona kare Milkha gi mingda asumna haiduna sita na nokse Milkha na aisu maru oiba thabakni aina tawrise asumna hairaga birogi matam bakta Milkha do amuk hiptai birogi iliba fi aduna Milkha gi mamai de kupsile sinna si loiraduna mathangi sinda sangum kokta ani yanduna Milkha na cycle thoduna lakpada police na khamlame aduga purakliba sangum kokta ani si kadai dagino hura lurira hainhangi Milkha na natte haibada police aduna pot asi lerakpage receipt yaurakpra hainhangi Milkha na aigi pot leijaba sida karigi receipt no hainhangi police aduna masi sadara police station ni receipt yaudrabani na pot adu mafam asida thamlamo nahakna receipt poraklaba matamda pot adu lawbu yagane Milkha na ai ani maksi purga chacharage haibada police aduna amadi thamlamo aduga ama pukho haina hairakpada Milkha na cycle dagi lokthokuna famtharaga sangom adu thaktu'i lambi gi mataida mi mayamna su harauna laudunu yengnari Milkha na sangom du kauta ama thakpa loirba matungda buktan ile mayamduna masing thirai yangkhairak ilaba matungda lemhoriba sangom kauta ama dusu thaktu'i aduga makha na amuk buktan chamarak ile aduga sangom yaudrba ahangba kauta anidu police ta piduna hai karigi ama khak lahogdoino ani maksi oina lawbi horo haina hai mayamduna Milkha bu thangduna harauna lauduna chatki asumna lakpana birosu handpumda miyoi kharaga ising yaduna leirambadu thengnei atai nupi singduna biroda hai masigi nupase huranba dakuni yamna fattaba mini asumna haiba tabadage birona Milkha bu sauningba hukre ising purga yumda lakpada Milkha na tanarei aduga biroda hai biro ai nanga lohongbo pami birona wa mata khumdana sauna leithoktuna chatke tawbada Milkha na khami birona Milkha si huranba mini haiduna yamna kanna saurami Milkha na ai madugi fattaba thabak pumnamakto thadokani ai bu thajau aigi punsigi karigumba mai pakpa ama fangnanaba ai kanna honagani aduga nangi nanakta ai amuk halakani nang aigi damakta ngaiba ngamgadra Milkha gi thamoi sengbo wahai asida birosu milu pirang chelai aduga hai ngamgani masigi matungda Milkha mamanaba amaga loinana ticket yaudana train tongduna lakhe ticket check tobu lakpada makhoi anidi ticket adu yaudrabanina mamanaba aduna ticket yengba lakliba nupa adu kanna ilamlaga Milkha chelo asumna lauduna train dagi chongthaduna chelaki Milkha chelo haina laurakpa mamanabagi wahai asida Milkha su chena nauriba Milkha gi wakhalda chudun laikiba thodok ama ningsinglaki thangsang pairaga sagol tongduna mapabu hana naba changsilakiba saktam adu mikup asida asengba thodok amagum ningsinglaktuna Milkha wakhalamada tawbadage makhutta paiba thang amana miyoi ama yalubadage miyoi adu makhut choke masidagi Milkha matam khar jail da leiruraba matung masena mahakpu jail dagi lokthokpa lakhi Milkha jail dagi tholaktuna lambida masege wari sai Milkha na karigi aibu jail dagi lokthokpa laklibano masi haiduna masjid yenglubada masigi manada sivasana adu yaurumdaba aduda Milkha na hanglai nahaki sana adu kadaida chatkrabage masjidu khumde tuminna lei ngaiyak leiraga Milkha na makha tarai aibu belda lokthoknadabagi damak nangi sana adu kaithokkiba natra machil mopwa milu piranga loina ruduna yengnei masena baukhum amata pidana sasila o haiduna Milkha bu puduna lai masigi matungda sinasi army training center da Milkha na practice tawbagi amuk ulai matang sida Ranbir Singh changlaknaga Hawaldar Gurudevaga khutchoknai Gurudevna Milkha da hai Milkha mahaki ming Ranbir Singh kawi India team gi coach ni Milkha na Ranbir Singh da khurumi Ranbir Singh na Milkha gi matik mathonga adubo yengningduna Milkha da hai masigi round sida amuktang chelo adu aingonde yengalo Milkha na chenbadu yenglaba matung mathangi nonganbada amuk coach Ranbir Singh na Milkha yauna mayam punna amuk chenmin hale hanjin chelhanbada cheliba khudinge second khara ngan khana panthung pham yauba ngamki Milkha gi matik mathona asida coach Ranbir Singh angakpa oike Milkha lemna manglaroidaba athlete amani habisi mahakna khanki chenmin naba khudinge Milkha na makokta oiduna leiba asida hana na India gi team da yauriba champion aduna Milkha bu namthanaba plan ama tawrami hayengsi India gi athlete team khananabagi damak final selection pangthokka dawribani
Hariba selection aduda lamjel chenba ngamdananabagidamak numidangda nupa asiga miyoi kharaga pulaga Milkha gi makhongda chaina kanduna tamthina phurame kos ani aduna Milkha gi asokpa adu seba tawpirame Milkha chaina adu wana khangli Maki kos Gurudevana Milkha da furamliba miyoi sing adu masak ta'u hairabasu Milkha na takthoklamde Mathangi nonganbada India team gi athlete selection gidamak race ama lamthana nabagidamak official na athlete sing asigi maming laukthokuna field da kaukthokpa horai mathang kaukthorapana Milkha gi ming kaurakpada yamna thina soktuna leiraba Milkha su khongup paiduna field aduda thoklakhi Magna tholakpa adu ubada angakpaga loinana maki course adu Milkha gi manakta chensili aduga hai Milkha nang ngaurabra karino nangna tawrise Milkha tuminna lay Ranbir Singh su changlaktuna hai Milkha aina hairisi nang muna taw nangi chance mayam ama leiri nahakna karigumba husik namphuda chelabade nahaki khongsi matam pumbagi oina arembada manglani Milkha na wafamdu karimata tade mahakna pairakliba khonguptu tongsinba howi mahaki kos Gurudevana karino nangna tawriba dubo na khong asokpadu loina pongkadani matam khara pothako asumna haiduna khonguptu lawthui mathongna maringjal khaba Milkhana ai lamjal si chengi guruji asumna hairakpada tawge khankhiba thabakta ninghanadaba Milkhana ningkhibada kaidongmaida hongdokluba yararoi khanbana Milkhabu chingkhatpiduna khongup tonghandana field changhanki magi chenanaba fifam semduna leini Milkha su isor khurumjaduna chenanaba sem saduna lei lamjel asi chenba yabagi ayaba adu hek pirakpaga magi pangal thongna puthoknaduna kanna chenai Milkha su magi asokpa makhongi anaba China aduna maram oiraga yamna wana lauduna China khangduna chele mahaki kos ani adudi thawai wana yengle Milkha na mai pakani haibagi thajabadi thamdrabani mahakna pamjabagi matung ina chumna khaki lamjel asida saruk yajarasanu haina khallabani maramde Milkha gi makhong animak fifam thina soklabani asumna Milkha makhong gi China adu khangjinduna leijabi thona puthoktuna chelakki mahaki asokpa makhong gi yeliba bandage adusu tanja asida mahaki khongthang khudingi nanthokpa helaktuna aroibadadi bandage adu nanthokduna tahuki anaba China adunadi khangba ngamdrabani adubu mahaki ngamgani khanba achetpa thona aduna chenbadi lepte mayamdugi mamaida yamna lapna chelamba Milkhana pumnamaki mangjul thana chelaktuna Milkhana pumnamaki makok oiduna panthung yauba hanki panthung pam thauri tinglaba adu hek yaubaga makhongi anaba aduna maram oiraga laimaida haithaduna tai mahaki kos Gurudevana sensinduna sogutpi kos Ranbir changlaklaga Milkha dai Milkha nahakna national record thugaire nahak national record chalabani asumna Ranbir na hairakpada Milkhabu lamsida ahanbo ina lamjing birakhiba mahaki kos Habaldar Gurudeva adu nungaibagi aroiba pankhai yauna milu pirang shenki aduga tanikpa khonjelda Milkha nahakna national record thugaire Milkha na su harauna mahaki kos adu daire Guruji Milkha India gi oire asumna sinasi loiraduna mahaki kos aduna Milkha gi chana thangnanaba sinlangli Tanja sida ahal ama changlaklaga Milkha Singh hairibasi karambano haina hanglakpada Milkhana aini haina khume ahal aduna hairi ai nangi blazer gi measurement lawbu lakpani wafam sitabada Milkha mahakna coat litpa pamjabadu mangfaunare khanduna nokse Gurudeva su harauna nokse aduga Milkha gi blazer gi measurement adu fi tuba ahal adun lawki asumna Indian team gi angobu masugi uniform ga loinana mahakna yamna pamjaba blazer adu lituna masegi yumda lakhi Milkhana lakpa matamda masedu kon fengduna leirami mase adunadi mahaki maufanufa Milkhana asiguma fifam asida lakani haibasi thajadabanina masena Milkhada kana hangbibano haina hangi Milkhana upliba spec adu lauthorakpada Milkha oiramba aduda masedu tawfam khanglamde haraubagi minoka nungaibagi piga yan sinarami masedu Milkha gi manakta sangshinduna mawpabu thawai tana yengje Milkhana maseda hai ai senangi Milkha duni ai butnate asumna haiduna masena mawpabu nungsina konsinbi aduga masena hanglai karigino nangna asuk sabasida coat lilaga laglidi Milkhana khome masidi coat nate blazer ni Indian team gi blazer ni yengo sida India tharise nangi no panu pa Milkha se awaba khangdana kanna honari adugi damakta masi phangbani Milkhana asumna haiduna blazer adu lokthokuna maseda se litlaga yengu haiduna litlale Milkhana maseda
yamna phase pocket ani duda humlagi yengo asumna hairakpada masedu pocket tu humduna yengbada blazer aduge pocket nakal ani makta kariguma posak ama yauramba thengnaki yauramliba posak adu lauthoktono yengbada sana oiramki milkhana jail da leiringaida masena chinba sana adu kaithokhtuna milkabu bel da lauthokkiba adugidamak masegidamakta mahakna leibirakpa sanani masegidamakta mahakna leibirakpa sana adu ubada masedu haunaruba tawdana khamluba yadana pirangna mafam marang khangdana maupabu nungsina konsinjai aduga mathangi sinda amuk milkha cycle thogduna mahakna nungsinajabi birogi manakta laki cycle thogduna lambida lakna biroga ahanba thengnakiba mikupsingdu tapna ningsinglaki asumna lakpana birogi yumgi thongal yaurabada mahausa makoi ani bol da che hapsinduna langnaduna pau phongnakiba adugumna bol ama birogi yumda building mathak aduda langkali adubo biro uraktrabada birona karimata hairaktraba aduda milkha birogi yumgi gate adu tana changlaki soidana biro thoklakani khanduna harauna leptuna leiringai gate adu hangdoktuna nupa ama oina thoklaki masidagi mafam adudagi milkha thoklaki mahakna thoklakpada mamanaba ama thengai mamanaba adunasu milkhada nangdi pumon olame hain hairi milkhana mamanaba aduda hangi kanano sida nupa ama oina leiramliba sibo birodi kadai chatkhage milkhagi wahang asigi paukum karimata pidana mamanaba aduna atopo wafamda oina thaidoktuna khumme milkhana amuk makhatai karigino nangna aina hangliba si paukum pidana atopo wafamda oina thaidoklaga khumledi hayo mahak kaidorage mamanaba aduna khumme mahak sida leitre adudi mahak kadaita chatkraba asumna milkhana hangbada mamanaba aduna as ai khangde law sasilo asumna hairakpada milkhana karino nangna hariba dubo milkha mahak luhongkre biro luhongkre haibu wai asitabada milkha angakpaga loinana awabana kham thenglame milkhana birobu thamoi sengna nungsijaruba thajaruba aduna wafam asida amuksu thajaba ngamlamde milkhana hairi mahakna aibo ngairamgani haikibani ai maga unagani mahakna luhonglibase kadaidano mamanaba aduna karino milkha nangna hariba dubo pumna makto hokre mado oiba yararoi asumna hainarbu matung biro kainabagi awaba wakhalna puba thangba ngamdraba milkhana hokhiba matam singda biroga nungsina unakiba mafam aduda laktuna famle mahakna birogi damaktani haiduna lerakliba fi adu birobu ningsingna tingthokle mahakna birogi damak fi asi lerakliba si ataigi nate nongma mafam asimaktada makhoi ani nungsina unakiba numit aduda birogi matambakta milkhana hiptuna leibada birona mahakki ilakliba fi aduna milkhagi maida kupsinbada tanja adumaktada nungsit silakpadagi birogi fi adu yai tamna humduna pokhi madudagi milkhana nungaitraduna birogi fi ama leiduna puraklibani adubo nungsibi mahakki mafamda nungsina kudol tamlani khanduna thawai tana purakliba kudol pot asigi sanafam leitrabada maning tamna siliba nungsatki matung ilhanduna maning tamna paihanki asumna sinna silloiraduna training center da coach habaldar gurudeva amade milkha makhoi ani chatna wari sari milkhana hai guruji ai guruji yaudana karimata tawba ngamloi guruji na hai karigi ngamloi dorino pumnamak nangna mai pakadoribani Ranbir Singh haribasi afawa coach amani guruji ga iga lapnarani khanbada ai yamna wai guruji karigi wagani usek singna apikpa anembu ufal singda tonglambadage awangba mafam singda paikhate nahakna chatkadoribase foreign country Australia dane asumna haiduna milkhabu konsinbi masigi matunga milkha coach Ranbir Singh da sinaduna mahakka loinana Australia khongsit flight tongki milkhadi nongthaki lambida amukta chatribana flight asina paikhatpa horakpada yamna kina pakhatna lei mahakna thong aduda yengthoklubada yamna wangna pairamba aduda amukka hena pakhatki sit thangnana faminariba mamanaba aduda milkhana hai aikhoisi yam wangna paikhale aikhoi soidan pokhairani asumna haiduna milkha pakhatna sit adudage hogolai coach Ranbirna milkhada gyan tana famthana bahai asumna plane manungda langkhatnarakpa asida kari tobu yaurbono haiduna nupa ama changlaktuna hangi
Milkha gi mamanaba aduna nupa aduda adomdi kanano hain hangi nupa aduna ai captain ni aina plane asi paibani haina khumlakpada hanadagi pakhatna leiramba Milkha di amukka hena pakhatki Milkha na hanglei plane si adomna pairaga karigino thadoklamlaga lagidi maduda captain aduna kari suwabirunu ai khoi miyoi anina plane asi paibani miyoi amana standby oina leibani section na gyan tana phambiyo asumna hairamlaga captain adu chatki asumna lakpana hujik Australia da Melbourne Olympics 1956 asi saruk yananabagidamak Melbourne city da thunglare miyoi kayana saruk yaduna Olympics ki maira asi chukhatuna Melbourne Olympics 1956 asi haudoklaba matung coach Ranbir Singh Milkha amadi India gi sanaroi sing adu da hai mahaki maming Mr Peter Hami Hon kawai mahak si ai khoigi technical advisor oina leigadoribani asumna coach aduna hairakpadagi India gi sanaroi sing aduna nupa aduda khurummi khurumlakpa aduda Australia nupa aduna Ranbir da karino makhoina toribase haina hangi Ranbir na hai masi coach singda respect toba India gi chanabi amane masigi matungda India gi technical advisor oina leiriba Australia nupa adugi yumda lakhi ngai hak leiraga technical advisor adugi masa nupi ga loina aduna mamanabi ani ga changlei macha nupi du kauksinduna macha nupi aduda hai makoisi India gi track running team ne aduga mahaksina coach Ranbir Singh ni aduga Ranbir Singh da amuk hai mahaksi aigi ichanupi ni mamingna Stella kawi machanupi Stella na hairi welcome to Melbourne aduga lakliba makhoi anisina aigi imanabi ni Lindsay amadi Jani asumna haina duna makhoi sakhang maikhang ne machanupi Stella na makhata na Milkha da mafam sida lakpasi kamdawi nungaiba fawra haina hanglakpada Milkha di English lon asi ningthina khangdabana hanglakliba aduga chanadana Milkha na khummi nate ai Milkha ne 400 meter race ki asumna paukhum pirakpada Stella du noi aduga coach Ranbir na oina Milkha da gyan tahale mahakna hairibado nangi ming hangba nate mafam sida lakpase nungaibra kamdauge haina hangbani mahakna onana paukhum piruba aduda Milkha su ikairaduna noi aduga Stella na coach aduda Milkha amadi India gi team aduga ngaihak koithok minaruge hain hai technical advisor aduna su ngaihak chacharu sanu hairakpada coach aduna su ayaba adu pirai aduga Milkha da hai chalo Melbourne city gi akoibada ngaihak yengruso adubo hayeng practice tawgadabanina yamna thenglakanu ngan halo asumna Milkha ga loina na India gi athlete team aduga Stella yauna mamanaba sing aduga punna mafam amada laklaga beer thakladuna isai saktuna harauna jogoi sari numit asigi numidang athengba fawba yu thaktuna ka hena ngauthok lubana mathangi nongan bagi ayukta nganna hogatpa ngamdabana practice adu Milkha na matam chana yawba ngamlamde mayamna practice hauna khraba matungda Milkha di yamna thengna tholakhi coach Ranbir na Milkha da hai nahan makai amukta thenglaktaba matam chana tholakpa nangna karigino ngasi asuk thengna matam chada na tholaklibase aina hangni sukhumu Milkha na mamai adu lukthar aduna khumi sir ai ngarang numidang do biar khara thaksilure coach aduna makha tarai nangna mafam asida laklibase biar thakpa laklibra nate sir adudi mafam sida karigidamak lakpano Olympics saruk yaba lamjel chenba lakpani sir numit marini subada qualifying race ni masida nahak na mai pakpa ngamhogdrabadi nahak mapanda thokadoribani namito ingondi yango Milkha Singh sportsman amo oige hairabadi nahakna kathokpa amade discipline ngakna chatpadai sorry sir chalo warm up tawso asumna haibadagi Milkha warm up tawba howe masidagi numit khara hokraba matung ngasi asi Melbourne Olympics asigi Milkha gi lamjel chenba numini hariba race asida tongan balaibak singdagi represent tawduna masing yamlaba athlete singna saruk yaribani hauzik hairakpagi matungina athlete sing asi lamjel lamthana nabagi damak mak tawriba mafam sing aduda magi chena nabagi fivam semduna leinei chenba yare haiduna nongmai adu mathakta hek kapkhatpaga magi angamba thakta kanna chenei phana sanglaba asi fawba Milkha na pumnamaki mangjil thana chele adubo ikhang khangogdana atai leibak singi athlete sing aduna Milkha gi mang thaduna yamna kanna chenkhalakhe Indian team gi technical advisor amadi coach adu haifam tofum khangdana khangle asumna Melbourne Olympics 1956 asida Milkha maithi banamki
फिल अदुदगी मपाल थोलक्लबा मतुंग वाशरूम द चंगदुना महाकना बियर थक्तुना ngauthokluba nungai thokluba aduna maram oiraga masada awaba chokthaba fauhanbata natana matam chana practice yawa ngamkidabana race asida maithi khibani khanjaduna milkha masa matomta kapladuna mamaida makhutna thajinjaduna awaba khangli masigi matungda milkha amadi course adu awaba fotlunga loinana Australia gi Melbourne city thaduktuna India tamna plane tongduna lakhi lakpagi lambida plane manungda milkhana course adugi manaktu changladuna chema set ama piduna hangi sir hojik phawbagi oina 400 meter race ki world record asi second kayano sir course aduna milkhana khalibasi karino khanduna milkhada ngaihakti munna yengduna lei aduga chema set adu lawduna wadi amatta ngangdana che aduda 45.9 haina irei Melbourne Olympics 1956 asida maithiba nanghorabasu chi asi yengduna milkha asowa mang ama mangba hoki pongna famlamdam India yawraklabada 400 meter race ki world record asi thugai ge khanduna coach Ranbirna yamna kupna yengsinbiduna milkha awaba kaya mayoknaduna chingi mafam amada tongan ba makhalgi akanba training chathaki milkhana sokthaраglaba thongna pumba leiraktraba mikupta mahaki coach Ranbirna mamal naidraba thongna kaya leptana pibiki numit kaya ni makhwangda ter punduna makhongda nung punduna nungju nungsa marakta leptana akanba training chatharaba matung 1958 ta Tokyo da pangthokpa Asian Games yaw chatki Asian Games asida 400 meter race ki oina Asia gi khwaidagi lamjal yangba Pakistan gi represent tawduna lagiba maming leiraba athlete Abdul Khalik hairiba miyoi asiga milkhaga akanba lamba tawgadori Games asigi field gi running track ta mark tawduna leiriba mafam sing asida athlete sing asi running position da chenanaba same saduna lei chen ba yare haiduna ganna si mathakta hek kapaga athlete sing asi magi hai singo pangal puthokna duna yamna kanna chene race asigi haurakba second khara fawade Pakistan gi maming leirba athlete Abdul Khalik na mang thana milkha dagi yamna lakchana chelame leiriba mong asida Abdul Khalik ki coach adu napal kajai coach Ranbirna milkha da chenkalo haiduna araiba thona puthoktuna kanna lauri milkha su matam sangna akanba practice tawrakpagi haisingba adu mikupsida puthoklage khanduna araiba thongna sijanaduna senkhalakpana Abdul Khalik ka makhoi ani kanana helibano haiba ngamdaba mawongda chap manana senminnarakpana makhoi ani mag panthungpham oiriba thori tingliba mafam adu yoba chap manake Pakistan gi maming leirba athlete Abdul Khalik amade mahaki coach aduna de thori adu makhoina sokpa hali khanduna harauna konsinai India gi coach Ranbir Singh di leiriba mawong adu chap chana uba ngamdabana athlete makhoi animak yaurakpa iman manana ukhibana milkhabu sogat piduna scoreboard aduda karamba decision ama pirakpage haibadu mitkuptana yengduna lei second kharagi tungda milkhana pumna makim bakok oire haiduna scoreboard aduda irakpa aduda milkhana harauriba nungairiba adudage saruk kaya mahaki coach aduna haraubana helame asumna milkhagi hanba leitaba thongna adugi hona jamana 400 meter race ta Asia gi record thugaiduna prithvi gi maming leiraba leibak singi marakta India gi masu ahungi phiralna pumna maktagi wangna maning tamna paihalame masigi matungda 1958 Cardiff ta pangthokpa Commonwealth Games mathang tongan ba chahi singda London South Africa Berlin Denmark Moscow Japan asina singba tongan balebak singda satuna lamjel chelobada milkhana pumna maki makok oiduna mai pakna halaki milkhana India gi mingchat purakpada lauriba thogdang asibo sakhang laduna army da rifleman oina leiramba milkha star ama kahanduna promotion piki mahaka training tongminaramba mamanaba singaduna milkhabu thangduna lauduna nungai phongdoklame Secunderabad Army Training Center gi senior officer singna mahakpo harau taramna oi training instructor officer Bira Pandyan ubada mahakna joint shop haiduna salute tawi training instructor aduna su milkhada salute tawduna hairi ngasidi nangna salute tawgadaba nate ai khoina oina nangonda salute tawgadabane ai khoigi unit asigi mipum khudingmakna salute tawgadabane India pumuna nango salute tawgadabane asumna haiduna leiramlibo officer singaduna milkhada salute tawi
ꯂꯩꯔꯝꯂꯤꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯝꯖꯦꯜ ꯆꯦꯟꯕꯒꯤ ꯂꯝ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯈꯤꯕ ꯃꯍꯥꯛꯀꯤ ꯑꯍꯥꯟꯕ ꯀꯣꯆ ꯍꯋꯜꯗꯥꯔ ꯒꯨꯔꯨꯗꯦꯕꯁꯨ ꯂꯩꯔꯝꯕ ꯎꯕꯗ ꯃꯤꯜꯈꯥꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯀꯣꯆ ꯑꯗꯨꯅꯁꯨ ꯃꯤꯜꯈꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯄꯤꯔꯥꯡ ꯃꯔꯤꯛꯀ ꯂꯣꯏꯅꯕ ꯃꯤꯅꯣꯛꯇ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯗ ꯀꯣꯆ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯜꯈꯥ, ꯅꯪ ꯍꯧꯖꯤꯛꯇꯤ ꯑꯣꯐꯤꯁꯔ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ." ꯑꯗꯨꯒ ꯃꯤꯜꯈꯥꯅ ꯃꯍꯥꯛꯀꯤ ꯐꯪꯂꯛꯂꯤꯕ ꯃꯦꯗꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯣꯆ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯍꯨꯛꯂꯗꯨꯅ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯩ꯫ ꯃꯤꯜꯈꯥꯅ ꯇꯥꯛꯄꯤ ꯇꯝꯕꯤꯈꯤꯕ ꯑꯣꯖꯥꯕꯨ ꯃꯁꯛ ꯈꯪꯕ ꯃꯇꯧ ꯎꯠꯂꯛꯄꯗ ꯉꯁꯥꯏ ꯃꯈꯩ ꯄꯤ ꯏꯔꯥ ꯆꯦꯜꯂꯕꯁꯨ ꯆꯦꯟꯅ ꯈꯔ ꯃꯈꯩ ꯈꯥꯡꯖꯤꯟꯕ ꯉꯝꯂꯝꯕ ꯀꯣꯆ ꯑꯗꯨꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯑꯔꯣꯏ ꯑꯈꯝ ꯅꯥꯏꯗꯅ ꯆꯦꯟꯊꯔꯛꯇꯨꯅ ꯃꯤꯜꯈꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯤꯜꯈꯥꯅ ꯍꯥꯏ, "ꯒꯨꯔꯨꯖꯤꯅ ꯑꯩꯕꯨ ꯀꯨꯞꯅ ꯌꯦꯡꯁꯤꯟꯕꯤꯗꯨꯅ 이ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯗꯒꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯊꯥꯛꯁꯦ ꯌꯧꯕ ꯉꯝꯖꯕꯅꯤ꯫ ꯒꯨꯔꯨꯗꯦꯕꯅꯁꯨ ꯃꯤꯜꯈꯥꯗ ꯑꯁꯤꯒꯨꯝꯕ ꯂꯤꯁꯤꯡꯅ ꯈꯨꯖꯤꯡ ꯑꯣꯏꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯌꯨ ꯍꯥꯏꯅ ꯃꯪꯒꯣꯜ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯅꯤꯠ ꯑꯁꯤꯒꯤ ꯑꯥꯔꯃꯤꯁꯤꯡ ꯏꯁꯩ ꯁꯛꯂꯒ ꯖꯒꯣꯏ ꯁꯥꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯤꯜꯈꯥ ꯁꯤꯡ 400 ꯃꯤꯇꯔ ꯔꯦꯁꯇ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅ ꯃꯍꯥꯛꯄꯨ ꯄꯗꯃ ꯁ꯭ꯔꯤ ꯑꯦꯋꯥꯔꯗ ꯈꯨꯠꯁꯤꯟꯅꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒ ꯏꯟꯗꯤꯌꯥꯒꯤ ꯑꯦꯊꯂꯦꯠꯁꯤꯡ ꯌꯥꯎꯅ ꯀꯣꯆ ꯃꯤꯜꯈꯥꯒ ꯎꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯁꯤꯜꯂꯝꯃꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯤꯜꯈꯥꯗ ꯍꯥꯏ, "ꯑꯩꯈꯣꯏꯁꯤ ꯅꯪꯒꯤꯗꯃꯛꯇ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕ ꯔꯣꯝ ꯑꯣꯂꯦꯝꯄꯤꯛꯁ ꯑꯁꯤꯗꯁꯨ ꯅꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯒ ꯑꯁꯤ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯍꯟꯒꯗꯕꯅꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯅꯪꯉꯣꯟꯗ ꯊꯥꯖꯕ ꯄꯨꯝꯕ ꯊꯝꯂꯤꯕꯅꯤ꯫ ꯐꯔꯦ, ꯑꯗꯣ ꯍꯥꯏꯌꯨ, ꯅꯍꯥꯛꯀꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯧꯕ ꯄꯥꯝꯃꯤ?" ꯃꯤꯜꯈꯥꯅ ꯍꯥꯏ, "ꯄꯟꯗꯤꯠꯖꯤ, ꯂꯥꯛꯀꯗꯧꯔꯤꯕ ꯔꯣꯝ ꯑꯣꯂꯦꯝꯄꯤꯛꯁ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯑꯩꯒꯤ ꯃꯤꯡꯗ ꯏꯟꯗꯤꯌꯥ ꯄꯨꯝꯕ ꯅꯨꯃꯤꯠ ꯑꯃ ꯁꯨꯇꯤ ꯑꯣꯏꯅ ꯂꯥꯎꯊꯣꯛꯄꯤꯌꯨ." ꯃꯤꯜꯈꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯅꯣꯛꯇꯨꯅ ꯁꯣꯏꯗꯅ ꯂꯥꯎꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯏ꯫ ꯃꯍꯥꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯀꯧꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯃꯌꯥꯝꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯏꯜ ꯃꯥꯔꯁꯦꯜ ꯑꯌꯨꯕ ꯈꯥꯟꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯑꯩꯒ ꯋꯥꯔꯤ ꯁꯥꯏ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯝꯁ ꯑꯃ ꯄꯥꯡꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯅ ꯇꯧꯈꯤꯕ ꯄ꯭ꯔꯣꯄꯣꯖꯦꯜ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠꯅꯁꯨ ꯑꯦꯛꯁꯦꯞ ꯇꯧꯕꯤꯔꯛꯂꯦ꯫ ꯂꯩꯕꯥꯛ ꯑꯅꯤ ꯑꯁꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯃ ꯑꯣꯏꯅ ꯅꯨꯡꯁꯤꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯒꯦꯝꯁ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯜꯈꯥꯅ ꯂꯤꯗ ꯇꯧꯗꯨꯅ ꯆꯠꯄ ꯑꯩ ꯄꯥꯝꯃꯤ꯫ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯄꯒꯤ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯤꯜꯈꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯛꯁꯤꯟꯈꯤꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯈꯤ꯫ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯈꯥꯏꯗꯣꯛꯅꯔꯛꯄꯗ ꯙꯔꯃꯒꯤ ꯑꯣꯏꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯅꯨꯡꯉꯥꯏꯅꯗꯕ ꯑꯃꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯜꯈꯥꯅ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯈꯤ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯃꯍꯥꯛꯅ ꯄꯥꯀꯤꯁꯇꯥꯟꯗ ꯁꯥꯟꯅꯕ ꯆꯠꯄꯒꯤ ꯄꯜꯂꯛꯄꯗ ꯎꯪꯗꯨꯅ ꯂꯩꯔꯤꯕꯁꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯄꯥꯀꯤꯁꯇꯥꯟꯗ ꯁꯥꯟꯅꯕ ꯑꯗꯨ ꯆꯠꯄ ꯄꯥꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯀꯣꯆ ꯍꯋꯜꯗꯥꯔ ꯒꯨꯔꯨꯗꯦꯕꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯋꯥꯔꯤ ꯂꯤꯅ ꯇ꯭ꯔꯦꯟ ꯇꯣꯡꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯆꯥꯟꯗꯤꯒꯔ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ꯫ ꯆꯥꯟꯗꯤꯒꯔ ꯌꯧꯔꯕꯗ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯤꯜꯈꯥꯒꯤ ꯌꯨꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯊꯨꯡꯂꯔꯦ꯫ ꯆꯥ ꯀꯞ ꯑꯃꯃꯝ ꯊꯛꯃꯤꯟꯅꯗꯨꯅ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯩ꯫ ꯃꯤꯜꯈꯥꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯆꯠꯄꯒꯤ ꯃꯔꯝ ꯌꯥꯝꯅ ꯀꯨꯞꯄ ꯃꯔꯣꯜꯗꯤ ꯍꯧꯗꯣꯛꯂꯝꯗ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯄꯔꯁꯅꯦꯜ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯜꯈꯥꯗ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯊꯤꯟꯊꯗꯅ ꯌꯥꯝꯅ ꯊꯨꯅ ꯃꯤꯜꯈꯥ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ꯫ ꯃꯤꯜꯈꯥꯅ ꯍꯥꯏ, "ꯁꯔ, ꯑꯩ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯇꯨꯅ ꯒꯦꯝꯁ ꯑꯁꯤ ꯌꯥꯎꯕ ꯑꯩ ꯉꯝꯖꯔꯣꯏ ꯁꯔ꯫ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯔꯛꯏ, "ꯃꯤꯜꯈꯥ, ꯅꯍꯥꯛꯁꯤ ꯂꯥꯟꯃꯤ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯅꯪꯁꯦ ꯇꯉꯥꯏ ꯐꯗꯕ ꯑꯃ ꯑꯣꯏꯔꯦ꯫ ꯅꯪꯅ ꯅꯪꯒꯤ ꯅꯔꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯂꯥꯟꯊꯦꯡꯅꯕꯤꯒꯅꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯋꯥꯈꯜ ꯈꯔ ꯈꯟꯊꯔꯛꯇꯨꯅ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯏꯟꯗꯤꯌꯥꯒꯤꯗꯃꯛ ꯈꯟꯗꯨꯅ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯐ꯭ꯔꯦꯟꯗꯁꯤꯞ ꯒꯦꯝꯁ ꯑꯁꯤ ꯁꯔꯨꯛ ꯌꯥꯅꯅꯕꯒꯤꯗꯃꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯃꯤꯜꯈꯥꯒꯤ ꯑꯥꯔꯃꯤꯒꯤ ꯀꯣꯆ ꯍꯋꯜꯗꯥꯔ ꯒꯨꯔꯨꯗꯦꯕ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯇꯤꯝꯒꯤ ꯀꯣꯆ ꯔꯟꯕꯤꯔ ꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯆꯠꯂꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯄꯥꯀꯤꯁꯇꯥꯟꯗ ꯊꯨꯡꯂꯔꯦ꯫ ꯃꯐꯝ ꯑꯁꯤꯗ ꯊꯨꯡꯂꯔꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯅꯣꯡꯊꯛꯇꯁꯨ ꯄ꯭ꯂꯦꯟ ꯄꯥꯏꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯜꯈꯥꯁꯤꯡ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯑꯕꯗꯨꯜ ꯈꯥꯂꯤꯛ, ꯃꯈꯣꯏ ꯑꯅꯤ ꯒꯦꯝꯁ ꯑꯁꯤꯗ ꯑꯀꯟꯕ ꯂꯝꯕꯥ ꯊꯦꯡꯅꯒꯗꯧꯔꯤ ꯍꯥꯏꯕ ꯑꯅꯝꯕ ꯆꯦ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟ ꯁꯤꯟꯕ ꯊꯨꯡꯅ
चाइथोक्लम्मी गेम्स असी हौननबगे पुंजा अदु यौरक्लबदा मिल्खागी मचे अमदि कैरो लैकाइगी मीसिंग पुनसिंदुना गेम्स अदुगे लाइव कमेंटरी रेडियो द थारकपा अदु माइक द मखोल हौना थादोक्तुना ताननबा ngainari प्राइम मिनिस्टर सु माकी ऑफिस ता रेडियो तादुना लै अदुगा मिल्खागी यूनिट की आर्मी सिंग अदुसु मिल्खागी गेम्स असिगे रेडियो लाइव असी तारी मसिंग यामदब प्लेन पाइदुना नोंगथक्तगे निंगथी जरब मसु कया चाइथोक्लब मतुंग गेम्स असी हौदोक्ननबगिदमक पाकिस्तान की प्रेसिडेंट जनरल अयूब खान हौजिक फिल असिदा चंगलई अदुगा एथलेट सिंग असिगा खुद सोक्नदुना मथंग मथंग सखंग माइखंगने अब्दुल खालिक की मपा यौरकपदा प्रेसिडेंट अदुना हाई अखोगी लेबाक पाकिस्तान की मिपुम खुदिंगमकना नंगोंद थाजब पुंब थमे ऑल द बेस्ट असुमना हाइरमलगा प्रेसिडेंट अदु फिल्डगी थोखरब मतुंग हौजिक लमजल असि लमथाननबगिदमक रनिंग ट्रैक सिंग अदुदा एथलेट सिंग अदु मागी रनिंग पोजीशन दा सेम सादुना लेने चेनबगी अयाबा हेक पिरकपा गन असे हेक मथक्ता कापखटपगा एथलेट सिंग अदु लैजबी पांगल पुथोक्तुना चेनै रेस असिगे सेकेंड खरा हौजिन खरब फावबदा पाकिस्तान की एथलेट अब्दुल खालिकना पुमनमकी मांगजुल थाना चेले अंगम अथौसिंगदगी हौदुना पाकिस्तान की मिपुम खुदिंगमक अहौब खुबा खुदुना हराउना रेस असि मिदिंग तारी मरमदे मांगजुल थाना चेलिबा पाकिस्तान की एथलेट अब्दुल खालिकना मकोक ओइरनी हाइबा अचेत बथाजब असिननी रेडियो लाइव ता कमेंटरी असि तारिबा मिल्खागी मसी अमदे इंडिया की मियाम पुकनिंग वाना माइथोंग मक्सिनकी मिल्खागी यूनिट की आर्मी सिंग अदुसु ओइरिबा फिल्म असि ताबदा अवाबना खम थेंगलमे असुमना इंडिया की मियामना पुकनिंग वाना दुना लैरिंगै पाकिस्तान की मियामना नुंगाइबगी पंदोम लोमलिंगै मिकुपसिदा खंगौदना मिल्खागी हाइसिंगलबा यांगलबा खोंजलना अब्दुल खालिक तगी सुहेना पुमनमकी मांगजुल थाना चेनखलके रेस असिगे पंथुंगफम थौरी तिंगलबा मफम असि फावबदि मिल्खागी मांग थाना चेननबा एथलेट अमतसु थोगलकपा ngamdre पाकिस्तान की ममिंग लेरबा फावरब एथलेट अब्दुल खालिक फावबा मिकुप असिददि चनफम खंगंदना इंडिया अमदि पाकिस्तान लेबाक अनि की ओइबा फ्रेंडशिप गेम्स असिदा मिल्खाना पुमनमकी मकोक ओइदुना मसु अहुंगे निंगथी जरबा इंडिया की फिराल असिबो अमुक हना मनिंग तमना पाहनके मिल्खागी कोच गुरुदेवा कोच रणबीर सिंह मिल्खागी मसी अमदि मसिंग यामलब इंडिया की मियाम पुंबा नुंगाइबगी पंदोम लोंके इंडिया की प्राइम मिनिस्टर सु पावसी हेक ताबगा हराउब नुंगाइबना पुमथन थनकी मिल्खाना पामजबा महाकी मिंगदा इंडिया पुंबा नुमित अमा सुटी ओहेनबा पामी हाइना प्राइम मिनिस्टर दा हाइखिबा मतुंग इना खुदकसिदा प्राइम मिनिस्टर ना मियामदा लाउथोरई पाकिस्तान दा सानरिबा गेम्स असिदा मिल्खा सिंगना पुमनमकी मकोक ओइदुना माइ पाकपगी सेलिब्रेशन तौननबगिदमक महाक पुसु इकाई खुमनबु उत्पु ओइना नुमित असिदा इंडिया पुंबदा नुमित अमा सुटी थागनी इंडिया पुंबदा हराउब नुंगाइबगी खोंजलना पुमनिन निनखे असुमना मालेमगी ममिंग लेरबा फावरब लेबाक कयागी ममांगदा अइखोइगी लेबाक इंडियाबो अवांगबा थाकता चिंखतुना मसक ताखिबा काउब ngamlaroidaba sanaroi manungda ama oiriba मिल्खा सिंगी पुंसी वारिदा युमफम ओइरगा पुथोकपा फिल्म असि मतंग असिदा लोइसिनके तेलब मतमगी मनुंगदा अनोबा एक्सप्लेनेशन अमगा लोइनदुना अमुक लाक्सगे पुमनमकपो अकोंग चानबा थोकसोमना अमुका हन्ना इकाई खुमनजरगा ngasigidamaktadi matang asida tension jari